ARAMBAI TENGGOL gi LUCHING PUREL Korounganba Khuman gi Mathakta NIA na charge Thangatlakliba Asi Khudak Handokkadabani HAIBA demanda ngarang WANGJING KEITHEL MEIRA PAIBI na SHINDUNA WANGJING KEITHEL WAKAT MEEPHAM CHATHAKHRE WAKAT MEEPHAM adu da saruk yakhibi WANGJING KEITHEL MEIRA PAIBI gi LUCHING bi sorok khaibam sundari na hai lamdam basta thokliba irang asta Manipur gi apun ba saktam ngak na bo hotna bada thawai khobak ta haptun hotna rakhiba LUCHING ba sigi mathakta NIA na maram sadana charge Thangatlakliba Asi lamdam asigi mama oibising na yaba ngamloi Mahaki damak mama oibising na khongpham chet na lepli charge asi athopa matamda Handokkadabani hainasu mahak na makhatari Icha Korounganba ki namta akoina thawai tharabju thagani icha Korounganba se ek che panbi yaroi haiba se mama hoibe akoina ne haijari masiki ek che yam thuna khongjang handokpiu ai iraiba iram damgi damakta kandaba yade haidana chongthoraiba LUCHING PUREL oiriba aigi icha Korounganba se matunamba chokpa yaroi mama hoibe akoi leiri ngai da mama hoibe akoi leiri ngai da icha Korounganba ki matunamba chokpa yaroi haiba se aina haidani Khudak